नुमिदांगी चाक चानब बिमेक्स की ममाना कौब लाए थोय थोय चाक चारसी लाओ बिमेक्स ममाना हारिबदु तारबसु तादबगुम होय माय हाइबिरक्ते येंगफाव येंगलक्ते ममाना अमुक बिमेक्स की मसादा नोमदु नायरे तुमथरबो नंगबो थोय 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 बिमेक्स ना हाइरे पायरकनोमता कैदोबे ऐ कादा चंगलैनो अइंगोंदा केमता हायरकनु चलो आदा चलो असी हायरगा बिमेक्स ना ममादु मागी कादगी इंथोकी अदुगा थोंगदु गम लोनसिनकी बिमेक्स चाकसु चाद्रे तुमथबसु यारमदे मागी फोनदा यावरिबा लांगलेनगी फोटोदु येंगलगा ममित्तगी मपीसु चिंथरे असुमना नुमित असी हौख्रे बिमेक्स नोंगालगा मुलाए संजना बिमेक्स दा असुमना तमनमी बाय लांगलेनगी मनमदो नोंगालमदायदा मसा ngamlaktrena डॉक्टर दा पुखतक्रे लांगलेनसु डॉक्टर चतपदो यावख्रे हंदकसु बिमेक्स निंगबा कायदुना मयिमदा हनख्रे मयिमदा मखोय पुलप चाक चारिंगे मतमने बिमेक्स ना याम तन्ना तन्ना चारिंगे दा ममाना बिमेक्स की पुखमदा चाक खरा हबले बिमेक्स मंगक नोंखलगसु येंगलुदे इसिंगदुना पुखमदुदा मुखुत हामजिलगा फुक हगुतुन चतख्रे नोंग निनि लेरगा मु बिमेक्स हंदकती संजिता पाउ पीद्रे मोइदसु चंगद्रे हाइबोंग मखोंदा गाड़ी खामलगा सोनिया दा कॉल तौरे सोनिया नंग लांगलेन होय दमता चतपीगेरा आई हाइबोंग मखोंदा लई नंग मागमता थोंमिनरो सोनिया ने खुमी होय आई चलुगे सोनिया लांगलेन होय दलाई लांगलेन मया नुपा अमा फंगजबगे हराउना मया नुपाबु पमदुना लेरमे सोनिया ना लांगलेबु मपांदा अमता थोगलो हाइना कौथोरे लांगलेन अंगांगदु मनमदा पिरमलगा थोगलाई सोनिया ने हारे दा बिमेक्स तो हाइबोंग मखोंदा लाई हाय लाओ अमता थोउसे आइदि कदबै थोक्तोबा नंग ओइना थोउरो सोनिया न मखातारे तानिंगदुको लांगलेन अदुमाय तौनु मीबु अदु यामना वाहनबा हौनब्रो माना वारिदुना अइना वाखिबदुदगी हेलमगद्रो तंजादुदा लांगलेंदा लेंबगी फोन लाई लांगलेना फोन अदु रिसीव तवे हेलो दालेंबा कई लेरगे लेंबना खुमै आई नोय थोंगाल मपादा लैये नंग अमता थोलकेरा आई चंगारोय तौगनी इमाना नंगोंदा पोट खरा पिरमोना हाइरे लांगलेन लेंबना हाइरिबदु खुमदना ngayak tuminna le lembana mu haire hello tadro aina haise taye hoi tholake leram phone tu samkhraga sonia da mu onsin du naire sonia nang chalo ai adum tholage sonia langlen gi matau du da ingang ang langlen da inglam laga mayim da chatkhre langlen lembagi manak yauragle asum naire dalemba asidam da chaminause लेमना खुमी कायदेनो कयाम लापनो लापतेदा असिदनेबा कुइरोय लाओसे असि हारगा लांगलेना लेमबबु पुदुना बिमेक्स की मनाक्ता लाए मखोइना लापदु बिमेक्स ना उरमी बिमेक्स ममित कुप्ता मखै लांगलेनदे येंगदुन ले लांगलेनसु बिमेक्स लेपतुना लेबदु उरमी मतम कुइना उरुद्रबा बिमेक्स बु उबदा लांगलेन ममित की मपी यौरे बिमेक्स उख्रानी खंदुना ममाइदु लैथोगा मपी तैथोय अदुगा कैसु थौसादब मोंग उलदुना बिमेक्स की मनाक तमना चंगसिले अदुगा नोक्सिनरगा बिमेक्स तारे दाथोय थोलप कयam कुइरगे बिमेक्स लांगलेन हारिबदु खुमदा मखै लांगलेनदा ममित कुप्तुना येंगदुना ले
ꯂꯥꯡꯂꯦꯟꯁꯨ ꯕꯤꯃꯦꯛꯁꯀꯤ ꯃꯤꯠꯌꯦꯡꯗꯨꯗ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩ꯫ ꯕꯤꯃꯦꯛꯁꯅ ꯍꯥꯏꯔꯦ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ꯫ ꯀꯩ ꯋꯥꯔꯤꯅꯣ ꯁꯤꯗ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯏꯕꯥꯅꯤꯈꯛ ꯁꯥꯟꯅꯕ ꯄꯥꯝꯃꯤ꯫ ꯕꯤꯃꯦꯛꯁꯀꯤ ꯋꯥꯍꯩꯗꯨꯗ ꯂꯦꯝꯕꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯥꯡꯂꯦꯟꯗ ꯍꯥꯏꯔꯦ, ꯂꯥꯡꯂꯦꯟ, ꯑꯩ ꯆꯠꯂꯒꯦ꯫ ꯂꯥꯡꯂꯦꯟꯅ ꯂꯦꯝꯕꯒꯤ ꯃꯈꯨꯠ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯨꯑꯣ ꯗꯥ ꯂꯦꯝꯕ, ꯗꯥꯊꯣꯏ, ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯤ꯫ ꯏꯃꯨꯡ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯃꯥ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ꯫ ꯗꯥꯊꯣꯏꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤꯕꯨ ꯀꯧꯊꯣꯔꯛꯑꯅꯨ꯫ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯌꯥ ꯐꯖꯔꯣꯏ꯫ ꯑꯩ ꯆꯪꯉꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯂꯦꯝꯕꯗꯤ ꯂꯥꯡꯂꯦꯟꯒꯤ ꯋꯥꯍꯩꯗꯨꯗ ꯉꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯃꯤꯠꯇꯗꯤ ꯃꯄꯤ ꯆꯤꯟꯊꯔꯦ꯫ ꯆꯠꯅ ꯆꯠꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠꯅ ꯑꯃꯨꯛ ꯇꯩꯊꯣꯛꯆꯩ꯫ ꯕꯤꯃꯦꯛꯁ ꯂꯥꯡꯂꯦꯟꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯃꯃꯥꯏ ꯐꯥꯎ ꯑꯣꯟꯊꯣꯛꯄꯤꯔꯝꯗ꯭ꯔꯦ꯫ ꯕꯤꯃꯦꯛꯁ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯌꯨ ꯊꯛꯑꯒ ꯃꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯃꯆꯥꯅ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯛꯂꯕꯁꯨ ꯃꯃꯥꯅꯗꯤ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯉꯕꯅꯤ ꯈꯜꯂꯗꯨꯅ ꯃꯃꯥꯗꯣ ꯉꯁꯤꯗꯤ ꯇꯦꯡꯊꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯕꯤꯃꯦꯛꯁ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯔꯨꯕꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯕꯤꯃꯦꯛꯁꯅ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯖꯤꯜꯂꯦ꯫ ꯂꯥꯡꯂꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯋꯥ ꯑꯃꯇ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯕꯤꯃꯦꯛꯁꯅ ꯍꯥꯏꯔꯦ, ꯇꯣꯡꯉꯛꯑꯣ꯫ ꯂꯥꯡꯂꯦꯟ ꯉꯛꯅ ꯕꯤꯃꯦꯛꯁꯇ ꯌꯦꯡꯈꯠꯂꯦ꯫ ꯕꯤꯃꯦꯛꯁꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯦ, ꯇꯣꯡꯉꯛꯑꯣ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ, ꯃꯐꯝ ꯑꯃꯗ ꯆꯠꯁꯤ꯫ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯕꯤꯔꯣ, ꯃꯤꯅ ꯎꯈ꯭ꯔꯒ ꯌꯥꯝ ꯐꯖꯗꯦ꯫ ꯕꯤꯃꯦꯛꯁꯅ ꯍꯥꯏꯔꯦ, ꯀꯩꯅꯣ ꯃꯤꯅ ꯎꯕ ꯎꯗꯕ ꯍꯥꯏꯗꯤ? ꯍꯥ? ꯐꯖꯕ ꯐꯖꯗꯕ ꯍꯥꯏꯕꯨ ꯀꯩꯅꯣ? ꯂꯥꯡꯂꯦꯟ, ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯟꯁꯦ? ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯩ, ꯑꯩ ꯂꯨꯍꯣꯡꯗꯣꯔꯕꯅꯤ, ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯌꯥꯅꯕ ꯅꯆꯤꯟ ꯊꯤꯕꯅꯤ꯫ ꯅꯠꯇꯦ, ꯑꯩ ꯆꯤꯟ ꯊꯤꯕ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯨ꯫ ꯕꯤꯃꯦꯛꯁꯅ ꯈꯨꯝꯃꯩ, ꯂꯥꯡꯂꯦꯟ, ꯅꯪ ꯑꯗꯨꯃꯥꯏ ꯇꯧꯅꯨ꯫ ꯑꯩ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯅꯪ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯊꯤꯕ ꯋꯥ ꯉꯥꯡꯒꯅꯨ꯫ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ, ꯑꯩ ꯆꯪꯈ꯭ꯔꯒꯦ꯫ ꯕꯤꯃꯦꯛꯁꯅ ꯍꯥꯏ, ꯌꯥꯔꯣꯏꯌꯦ, ꯅꯪ ꯆꯪꯕ ꯌꯥꯈꯤꯔꯣꯏ꯫ ꯋꯥ ꯑꯃ ꯅꯥꯈꯩ ꯁꯦꯡꯅ ꯍꯥꯏꯅꯈꯤꯁꯤ꯫ ꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯅꯥꯈꯩ ꯁꯦꯡꯗꯕ ꯌꯥꯎꯔꯤꯒꯦ? ꯌꯥꯔꯦ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ, ꯑꯩ ꯆꯠꯀꯦ꯫ ꯕꯤꯃꯦꯛꯁ ꯈꯔ ꯑꯃꯨꯛ ꯇꯞꯊꯔꯒ ꯍꯥꯏꯔꯦ, ꯂꯥꯡꯂꯦꯟ, ꯅꯪ ꯑꯩꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯍꯥꯏꯌꯣ, ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯕ꯭ꯔꯥ? ꯂꯥꯡꯂꯦꯟ ꯍꯟꯗꯛꯇꯤ ꯕꯤꯃꯦꯛꯁꯀꯤ ꯋꯥꯍꯩꯗꯨꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯀꯞꯅꯤꯡꯕ ꯈꯥꯡꯖꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯦ, ꯅꯨꯡꯁꯤꯗꯦ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯍꯣꯏ, ꯅꯨꯡꯁꯤꯔꯝꯃꯤ ꯃꯇꯝ ꯑꯃꯗ, ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯈꯜꯂꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟ ꯕꯤꯃꯦꯛꯁꯄꯨ ꯏꯟꯊꯣꯛꯂꯝꯃꯒ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ꯫ ꯕꯤꯃꯦꯛꯁ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ, ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯒꯤꯁꯨ ꯍꯦꯟꯗꯦ꯫ ꯂꯥꯡꯂꯦꯟꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯆꯤꯟꯊꯔꯛꯑꯦ꯫ ꯆꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯕꯤꯃꯦꯛꯁ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ ꯃꯈꯩ ꯌꯨ ꯊꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯕꯣꯛꯇ ꯂꯥꯡꯂꯦꯟꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯃꯥꯕꯣꯛꯁꯨ ꯍꯔꯥꯎꯅ ꯌꯥꯕꯤꯔꯦ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯒꯤ ꯃꯅꯝꯃꯒ ꯃꯕꯨꯡꯒꯗꯁꯨ ꯑꯃꯨꯛ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯕꯨꯡꯅ ꯃꯅꯝꯃꯒꯅꯁꯨ ꯍꯔꯥꯎꯅ ꯌꯥꯕꯤꯔꯦ꯫ ꯏꯃꯨꯡꯒꯤ ꯑꯍꯜꯁꯤꯡꯅ ꯌꯥꯅꯔꯕꯁꯨ ꯂꯥꯡꯂꯦꯟꯗꯤ ꯍꯔꯥꯎꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯁꯣꯝꯗꯗꯤ ꯕꯤꯃꯦꯛꯁ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯐꯥꯎ ꯌꯥꯎꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯕꯤꯃꯦꯛꯁꯇ ꯃꯥ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯈꯤꯕꯗꯨꯗꯤ ꯕꯤꯃꯦꯛꯁꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗꯗꯤ
Langlen masadu leitapam khanglamde. Nongma Sanjitna Langlenda asum nairami. Langlen nang luhongdore haiba paubudi ai sutare. Ai nangi luhongba tugaigena lakpadi nate. Adubu Langlen nang wakal kitangdi khantamande. Langlen haire da Sanjit ai supuna makangi. Ai mabu nuksidaba natiye. Ai gi thamoisida manatana atopa kana amatagi mamisu ngasi pau tadri. Aduga karigi nang luhongna basiliba. Luhong base ai isana harau harau yaraga sinkiba natiye. Makoi ki minungsigi lipuna punkibana ai mai leithokpa ngamgidabani. Sanjitna haire phare nangdi luhongkrani nungaina laikhrani magi wakalsu tapna tapna kawkrani. Adubu magi punsidi hौजिक करी ओई हाइबा नंग खंगबा ngambra मा कैदौरगे हायो दा संजित माबु कैदौरगे आइना फोन तबुसु सुंपाई पाइरक्ते हाइदन आई ngarang मोइदे चले अदुबु माना ओयौरिबा फिबम दो उबदा आई निंगबा काइन हलकी Langlen याम लांगतक ना हायो दा संजित आइगोंदा वा लोटकन माबु कैदौरगे मा निसाता लाइचुरबा मिसक अमा ओयौरि साकचु इंथि नुंगाइना चादे हाय Langlen Sanjitna hairiba wadu tabada makutna machin melaga kapchare numisidagi Langlen Vimesh ki pau tarubadagi haipum khangdana awaba haibadu oire lona lona yam kapchai kapchaba natana upai leramde adubu maya nupa laknaraga awaba ngayakti kauthokse somdana Vimesh mamana nganglabasu wawaina amta taramde hek chairurgana humnamak mamana thoanmani haiduna pot chai thugaiba langkhaiba tawrami Vimesh ki mamasu tasingna ningam daktre macha nupa gi khanduna mahak Langlen gi manakta chatuna lale hajairurage khalami mathangi numita Vimesh ki mama Langlen loide lai Langlen di imungda maya nupa ga sanari mangolda Langlen gi manama leirami Langlen gi manama Vimesh ki mama na lakpada ure yauksilakpada asum naire kana unabigedabano Vimesh ki mama na haire ibema ai Langlen bu amta unjajage masabu laikiba natra mana khumai masa laiba laitabagi wafamdo lapna thambiko som mafam sida kaidaba lakpibano khoi mahumda chaina kakkak thillabadi khoi singduna paithoraklaga chikpa haibase masana tabani khoi singduna paithoraklaga chiktringai lengbi hobuna phagani Vimesh ki mama na haire chumi ibema saufum toi adubu ai icha Langlen do amta unajage ba kari amu walibage somda kamsilakpa maiduna chaktana ichal nupise asibagi khayatage kalawgadaba ngai hantakna amu karamba jaitheng pigadawa walibage pendribaro mangolda hepet launabagi makhol tabduda Langlen maya nupa pamduna tholai Vimesh ki mamana Langlen bu hek ubada Langlen ni manakta prap changchinduna haire ibema ima nangonda yam lankhre ai hairudaba kayama isada haikre nang ima bu mutang nga uibema Langlen na khome ima kaigino imana landoino ima kaisuk landi lahalibadi matik chadrabi lairabi aina lanbani Vimesh ki mamana khome nate ibema nang ima bu amuhna ikaiba piranu tasengna ima nangonda yam lankrabani ima adumaina haibinuse ai nungaijade Vimesh ki mamana kapna amu haire ima na ngasi laklibase ategi nate nangki nafamda aigi ichage bikhani jage aduna lakibani Langlen na khumai hayai ima kaino imana haibidudubo ibema aigi ichado ngasidi mama aina haiba wasu amta tadre no nganbadagi numitaba fawba yu thaktuna lay chagani thakani haibasu khangdre ahing chupa ma yumda halaktabasu yawi ngasidi aigi ichado nisada laichuruba mi ama oire ibema nangna aigi ichado amukta kanbiyu ai nakhong paiduna haijarasu haijarage Langlen na tawhaidi ima adumaina tawbiganu nasada pap langsin biganu Langlen gi mana amu haire Langlen gumbi gi mamit ki pi uraga kariginut tetharidi
ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯧꯖꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯝꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯚꯤꯃꯦꯛꯁꯀꯤ ꯃꯃꯥ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯦ ꯀꯔꯤ ꯅꯪꯕꯨ ꯂꯨꯍꯣꯡꯗꯣꯔꯕ ꯐꯔꯦ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯅꯤ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯧꯖꯔꯨꯕꯅ ꯑꯩꯅ ꯐꯪꯖꯕ ꯍꯥꯏꯗꯨꯅꯤ ꯐꯔꯦ ꯏꯆꯥꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯌꯨ ꯅꯅꯦꯝ ꯅꯀꯨ ꯅꯄꯨꯔꯣꯏꯕꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯚꯤꯃꯦꯛꯁꯀꯤ ꯃꯃꯥ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯃꯅꯝꯃꯒꯤ ꯃꯥꯡꯗ ꯀꯞꯄ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯅꯝꯃꯗ ꯄꯤꯁꯜꯂꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯦꯟꯅ ꯀꯞꯄꯤ ꯁꯣꯝꯗꯅ ꯚꯤꯃꯦꯛꯁꯀꯤ ꯃꯃꯥ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯤ ꯏꯆꯟꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯦ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯃꯃꯥꯅ ꯈꯨꯝꯃꯛꯏ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯎꯅꯔꯛꯇ꯭ꯔꯕꯣ ꯎꯅꯔꯛꯑꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯂꯥꯡꯂꯦꯟꯗꯣ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏ ꯀꯨꯏꯗ꯭ꯔ ꯃꯥꯜꯂꯦ ꯏꯆꯟꯅ ꯈꯨꯝꯃꯛꯏ ꯏꯃꯥ ꯅꯪꯁꯦ ꯑꯐꯕ ꯃꯃꯥꯗꯤ ꯅꯠꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥꯅꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯇꯥꯏꯕꯪꯒꯤ ꯂꯤꯂꯥꯁꯦ ꯑꯩ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨ ꯃꯄꯥꯅ ꯅꯥꯁꯨꯟ ꯄꯤꯛꯅ ꯇꯥꯔꯝꯃꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯧꯔꯦ ꯍꯩ ꯃꯃꯥ ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ ꯃꯃꯥꯅ ꯈꯨꯝꯃꯤ ꯇꯥꯔꯦ ꯇꯥꯔꯦ ꯃꯣꯏ ꯕꯕꯥ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯃꯥꯅ ꯍꯥꯏꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯃꯣꯏ ꯕꯕꯥ ꯀꯩꯗꯧꯖꯔꯧ ꯍꯥꯏꯕꯅꯣ ꯃꯄꯥꯅ ꯍꯥꯏꯔꯦ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯀꯔꯤꯅꯣ ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯍꯥꯏꯅꯔꯤꯗꯨꯕꯣ ꯏꯆꯟꯅ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯕꯕꯥ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯔꯤ ꯄꯥꯡꯁꯤꯒꯦꯅ ꯏꯃꯥ ꯏꯕꯥꯅꯤ ꯁꯨꯝ ꯈꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯣꯕ ꯏꯔꯦꯟꯖꯅ ꯇꯞꯅ ꯇꯞꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯣ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯏꯕꯦꯝꯃ ꯅꯕꯨꯡꯗꯨꯕꯨ ꯑꯩꯒꯤ ꯅꯥꯛꯇꯒ ꯁꯨꯆꯪ ꯆꯪꯂꯛꯇꯦ ꯑꯩꯕꯨ ꯃꯥꯒ ꯑꯝꯇ ꯎꯅꯅꯤꯡꯉꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯉꯤꯗ ꯍꯣꯏ ꯕꯕꯥ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯗꯣ ꯆꯠꯊꯣꯛꯈꯤꯌꯦ ꯍꯣꯔꯦꯟ ꯍꯜꯂꯒ ꯑꯩ ꯍꯥꯏꯔꯒꯦ ꯃꯄꯥꯅ ꯍꯥꯏꯔꯦ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤ ꯂꯥꯡꯂꯦꯟꯒ ꯂꯦꯝꯕꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯂꯦꯝꯕꯒ ꯃꯃꯥꯒꯗꯤ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯅ ꯑꯁꯨꯝ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯂꯥꯡꯂꯦꯟꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯍꯦꯜꯂꯦ ꯑꯍꯤꯡ ꯃꯁꯤꯡ ꯌꯥꯝꯂꯛꯑꯦ ꯂꯥꯡꯂꯦꯟꯅ ꯀꯞꯇꯨꯅ ꯇꯨꯝꯈꯤꯗꯕ ꯉꯁꯤꯁꯨ ꯂꯥꯡꯂꯦꯟ ꯇꯨꯝꯊꯕ ꯌꯥꯗꯅ ꯀꯞꯇꯨꯅ ꯂꯩ ꯁꯣꯝꯗ ꯂꯦꯝꯕꯁꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯂꯥꯡꯂꯦꯟꯗ ꯐꯣꯟ ꯇꯧꯔꯦ ꯂꯥꯡꯂꯦꯟ ꯀꯞꯄꯨꯕꯒꯤ ꯃꯅꯥꯇꯣꯟꯁꯨ ꯏꯐꯨꯟ ꯐꯨꯜꯂꯤ ꯈꯣꯟꯖꯦꯜꯁꯨ ꯈꯔ ꯑꯣꯜꯂꯤ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯏ ꯍꯜꯂꯣ ꯇꯨꯝꯃꯕꯣ ꯇꯨꯝꯗ꯭ꯔꯤꯗ ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯦ ꯇꯨꯝꯅꯕ ꯇꯧꯔꯣꯗꯅ ꯇꯨꯝꯃꯗꯕꯅꯤ ꯗꯥ ꯂꯦꯝꯕꯁꯨ ꯇꯨꯝꯅꯕ ꯇꯧꯔꯣ ꯂꯦꯝꯕ ꯍꯟꯗꯛꯇꯤ ꯂꯥꯡꯂꯦꯟꯒꯤ ꯈꯣꯟꯖꯦꯜꯗꯨ ꯆꯤꯡꯅꯅ ꯍꯪꯂꯛꯏ ꯉꯥꯏꯈꯣ ꯂꯥꯡꯂꯦꯟ ꯅꯪ ꯀꯩꯗꯧꯔꯦ ꯅꯪ ꯀꯞꯄꯨꯕ꯭ꯔꯥ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯗꯥ ꯂꯦꯝꯕ ꯑꯩ ꯀꯞꯇꯤꯌꯦ ꯅꯆꯤꯟ ꯊꯤꯒꯅꯨ ꯂꯥꯡꯂꯦꯟ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯦ ꯑꯁꯦꯡꯕꯅꯦ ꯗꯥ ꯂꯦꯝ ꯑꯩ ꯀꯞꯇꯤꯌꯦ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤꯁꯤꯕꯨ ꯂꯨꯍꯣꯡꯉꯝꯗꯥꯏꯅꯦꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯄꯪꯀꯞꯇ ꯀꯞꯄꯒ ꯂꯩꯔꯕꯣ ꯍꯟꯗꯛꯇꯤ ꯂꯥꯡꯂꯦꯟ ꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯍꯧꯅꯅ ꯃꯄꯤ ꯑꯃꯨꯛ ꯆꯤꯟꯊꯔꯛꯏ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯂꯦꯝꯕꯅ ꯑꯃꯨꯛ ꯀꯧꯔꯦ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯇꯥꯏꯌꯦ ꯁꯦ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯗꯥ ꯂꯦꯝ ꯂꯥꯡꯂꯦꯟ ꯄ꯭ꯂꯤꯖ ꯅꯪꯒꯤ ꯄꯦꯟꯗꯕꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯗꯨꯕꯣ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯩ ꯗꯥ ꯂꯦꯝ ꯑꯩ ꯋꯥꯐꯝꯁꯤ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯁꯦ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯐ ꯐꯠꯇꯗꯣ ꯏꯕꯥꯅꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕ ꯂꯥꯡꯂꯦꯟ ꯍꯥꯏꯔꯦ ꯗꯥꯊꯣꯏꯗꯣ ꯂꯦꯝꯕ ꯗꯥꯊꯣꯏ ꯄꯜꯂꯛꯄꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯧꯖꯥꯗꯕ ꯁꯥꯔꯒ ꯑꯗꯨ ꯀꯩꯗꯧꯔꯕ